Tengabo AC ki MLA Surjakumar Okramna AC asida awaba taraba imung singda mateng pangbagi makha chatharakpa oina ngasi AC asigi manungda leiriba COVID-19 na chaitheng nanglaba imung singna home quarantine tawduna leiriba asida mahaki maikidigi awaba mayok nariba asida kharada urabasu mateng pangbo oina chana thaknaba amadi mark sing local club amadi lekai gi volunteer singi matenga loinana awaba taraba imung singda mateng pangkhrai COVID-19 laicana maram oraga chingnaba leitana nomagi chara tanba chatpa yadabagi awaba marakta card paidabana nabsagi cheng phangdraba nongada makha leikai amadi kameng khunjau gi khunja singda BJP State Council ki member Khombal Tabam Ibom Chana lanai puthokuna cheng yenkhrei National Identity Protection Committee NIPCO-na COVID-19 ga mari leinana awaba taraba phabakchau gi imung chamada chana thaknaba polam sing yenthokre haina loop asina thadorakpa chirol amada phongdorakli Poshan Ma program gi manung chana health and nutrition gi makhada Anganwadi workers amadi helpers singi oiba nomagi oiba awareness program ama ngasi pangthokrai ngasi None district ki Nungba village authority ki sanglenda pangthokiba thoram aduda ICDS ki supervisor Alunem Thaimai amadi atai resource person kya na saruk yakhi Ngarang numidang chawrakna pung 8 rom tarakpa duaida Kwakta Municipal Council gi manung chana leiba mafam amadagi slow lorries Yong Ikai TV ama leirambadagi Phagakchau Ikai Police Station gi personal singna rescue tawraga DFO Bisnupur gi office staff singda ngarang numidang athengbada khusina krai